Ngasi numidang waram da phung kipa pause sing da yawa I pausing Manipur Circle News na pathok sari ahan madakangla pause da gila kanda Pakistan ki terrorist sing da armed force na zathariba operation sindur mapung phana sagatuna Congress na tiranga yatra pangthokre haugiba April 19 da Kashmir ki Pahalgam da Pakistan da based over terrorist organization Lashkar-e-Taiba na terrorist attack chathaduna Miwi Kantaro hard kipa thodok adugi retaliation ona Indian force na operation sindurgi makhada Pakistan amasung POK da leiba terrorist base mapanda military strike chathaduna terrorist sama hena hard kipa aduga kaya amana asu apan nahan kipa thodok adubu sagul aduna ngasi MPCC na sinduna tiranga yatra rally satkre ngasi ayuk pung tara rom tabadagi hauna MPCC ke president K Megachandra former CM Oibobi CWC के member Gaikhangam former MP Toksom Mainyana lead तौरगा party के worker क्या गलोना ना कांग्रेस बाबन दगी हाउरगा not AOC न सिंगबा फाउरगा किलोमीटर मरी रोम सांगना इम्फाल की मरु ओइबा मफम सिंगदा कोई न सटखी रैली अदुगा मरी लेना ना CLP leader सु ओइबा former CM Oibobi हाई के बदा All India Congress Committee की directive matung inna handak Indian force na Palgam attack mari lena na sathakiba operation sindur aduma pungfana sawatuna ngasigi tiranga yatra asi chatkibani Congress party na terrorism gi oiba thong sing asi akan mamong da condemn tobuga loina terrorist network singi mathakta sathaba attack singda party asina mapung fana sogali party asina laibak asigi asigumba luraba tanfam asida national unity gi damakta lepli amasung terrorism gi mayokta akanba firefadu lai indiana hojik terrorist thengnari ba asida mama laibak gi damakta lan thengnari ba amasung thawai thadokliba indian forcing adugi thauna hap oina rally asi chatpani hojik chathariba lal asi karagumba akaknaba community gi amagi mathakta chathaba nate Islamic terrorist natraga Hindu terrorist yauna terrorist singi thabak thawangabta Congress na tolerate tawroi terrorist hariba inhuman oiba thawang asigi mayokta Congress na matam chupata lepli handaki April 19 da Jammu and Kashmir gi Pahalgam thokiba thodok adusu terrorist sing aduna chatharakibani karigumba terrorist sing na adugumba thawang adu chatharamdrawadi ngasi gi thodok asi thoklam loi terrorist attack aduga mari leinana Indian government hojik chathaiba operation sindurasi Pakistan da leiba mioi ama fawba soknaba natraga Pakistan gi military installation singda chathaba nate Pakistan gi sualda sangjafam loduna leiriba terrorist sing adugi mathakta chathaba attack ni aikoi Pakistan gi mayokta leiba nate haiba simi pung khudimakna khangminasi terrorist ki mayokta chathaba thodok khudingmakta Congress na thawai haksang yauna support tawi India da Bangladesh natraga Pakistan da terrorist singna chathaba inhuman oiba thodok singda ikoina kaidonung da su khangduna leiba ngamloi haina Congress party na hanadagi hauna leptuna lagli hojik su lepli maramaduna India government na hojik terrorist ki mathakta chathariba operation sindurasi Congress na mapung phana sogatpa galwina terrorist singi mathakta mapung phana lanthengnariba Indian forcing adu thauna hap oina India gi masu wahungi firal paiduna ngasi gi tiranga yatra si chatpani haiki Defense Minister Rajnath na security review tokre Pakistan na makhogi war plane ani India na kapthakhre haiba iyajakhre Indian force na operation sindur chathaduna Pakistan amasung POK da leiba terrorist scam apan thugaiduna terrorist kaya hard khraba thodok matung hojik oiriba security scenario asiga mari leinana ngasi Union Defense Minister Rajnath na share loduna Army Navy amasung Air Force ki makok thongba officer singa loina review tokre marak asida Pakistan na makhoigi war plane ani India na kapthakhre haiba masana yaja khiba galoina na Pakistan ki pilot ama Indian force na fare hari CDS General Anil Chauhan Army Chief General Upendra Dwivedi Navy Chief Admiral Dinesh K Tripathi Indian Air Force ki Chief Air Chief Marshal AP Singh yauna ngasi New Delhi ki South Block ta chathakiba review meeting aduda hojik oiriba national security ki scenario ase review tawki Chandigarh da ngasi ayuk angan mada Pakistan ki maikai dagi Air Force station singi akoibada aerial attack chatharakpa yai haibagi air warning ama receive tawbadagi air raid siren khongki ngasi nungthil pung ahum tabada so Central Delhi da
air raid siren khongki masida miyamna ki tujungba poktanabasu mangjaunana advisory issue tawkhre marak asida Pakistan army gi maikaidagi makoi war plane ZF-17 ani India gi Jammu Kashmir da laiba military installation singda target tawnaba honabada Indian Air Force na kapthakhre haina masana yajakhre ISPR gi Major General Ahmad Sharif Chowdhury na media da phondokibada leibak adugi ZF-17 war plane ani active duty tawringaida kai khiba adugi damakta nungaitaba phongdorakli lanasi eastern corridor da yamna kanna chathari civilian infrastructure kya amaso amangata thokle Pakistan gi maikaidagi leibak ani gimrakta lan thonaba pamde leiriba wathok asi dialogue chathaduna waroisan ama puraknaba honaba pami haiki marak asida Rajasthan Jaisalmer da Indian force na kapthakraba Pakistan gi war plane ani adugi marakta pilot amadi hingna fare hairi marak asida Union Home Minister Amit Shah na leibak asigi state sing amadi Union Territories sing da leiriba Chief Secretary amasung administrator sing da mathau taba section thorang lokhatpa oina civil defense unit ki makhada emergency power sing active oina lainaba khankhre loina nangasi nungthil pung 12 makhai tabada Union Home Minister sina chair loduna BSF amasung CISF ki DCP sing yauna Ministry of Home Affairs ki official singa punna high security review meeting pangthokre Amrom da hogi basagol sen nomita Pakistan gi military na India gi Jammu Pathankot Udhampur amasung mafam khara da leiba military station singda missile kapsinduna attack torkiba amadasu Indian force na khodakta handuna Pakistan gi drone amasung missile sing amangata tokhan batanatana Islamabad ki airborne warning and control system amasu thugai khre hairi masina Pakistan da soba ninghana bama ohelle airborne warning and control system asi yengnabasingna landarakadra haibagi mangjaunana khanghanba warning system ama oibada natana coordinating air battle manager threat lakpasing detect tawduna command center amasung interceptor da matam chana pawpina ba yamna maru oiba system amani hairi